तोान तोानब फेसबुक अकाउंट अमसुंग पेजसिंग थागलप ई पाव खर मैम अपडेट तौजरके अहानबदा नोंमई सेंगबदा खुलंगाकप अमा नोंमई मरुना पानबदगी लाइकटनख्रे ngasi numitang pung 7 kulom tarakpada Yaripok Wangkhem da laiba khulngakpa miyoi kangbu amagi miyoi ama masagi license gun double barrel sengbada nongmai asigi chamber da maru ama yawi haiba khanghotabadagi soiduna kapthorakpada mahak masagi thabak ta panduna sokpadagi ras medicity da pukatuna laikatnakre haire solaba khulngakpa adugi maming athokpam sidat chahi kuntra apokpa e nanda kawi thawal athokpam dagi ni haire mahak hek sokpaga thawal district hospital da bukatuna laikana matung makata na treatment sathanabagi da ras medicity da bukalaktuna mathau taba operation sathakibani haire atopa pau amada mari leinade KCP Kanglaipa Communist Party KCP की Secretary in Charge Information App Publicity S Mangal Thadorpa Serol Amada Tha Asigi Kuntarukta Manipur Police की Special Commando Unit Amana Naran Konjil Imphal West की Miyam Amadi Dukan Singdagi Kihen Khanganduna Senkhai Thungkhai ga Mari Lenana Phare Hairiba Huidrom Prabas Elias Nonil Sahi Kunhumdoi Apokpa Ais Gozau Samaizin Mamang Laikai Hairiba Miyoi Asi KCP Amasung Masigi Lan Mi Sangrup Miyam gi Fingang Lan Miga member nate mahak lukka karigumba hiram amatada mari leinade haire atopa post amada arambai tengo unit 62 na thagalakpa notice ama khak mayam da pathok charake andro kendra gi lifeline oiriba Yaripok to Imphal chatpagi lambi da ngarian ching da thengraba matam mi chana darba matam da khulai paiduna lambi da lakpa gari sing da lut tauge tawbagi paw khara AT unit 62 na phangle masi ngalingai da tokpi hau yamna wanaraba matam ni aikoi khudimak karigumba thoaningdaba thodok thoktringay mamangda tawbirama basu matung amuhna tawbidanaba AT unit 62 gi maikai dagi haijari Praja miyamna lambi asi chatpada aki tujingba poknaba tawbiganu huralaga lutpat tawrga hinge haibagi wakhal thadokpiyu mamangdasu masigumba kaya thokhibagi wari lairi lambi asru AT unit 62 na ngasidagi round chachagani maduda karigumba madugumba mathong huktaba thabak tu thengnarabadi maduda tholakpa afafata daita punamak masa masana pugadabani haina arambai tengo unit 62 na thagalakpa notice asida palle atopa post amada amuk Kaibul Lamjau National Park amadi akoibagi mafamsingda uchek phana pathakhlamba lang kaya Forest Department na fagatkre ngarang Forest Department na Kaibul Lamjau National Park amadi akoibagi mafamsingda chathakhiba drive amada uchek phana pathakhlamba lang ni phuni thoi fagatkhibaga loinana langda thuramba ahingba uchek ani kanba ngamkhibaga loinana langda thubadagi siraba uchek kunmuk phagatpa ngamkhre haina Kaibul Lamjau National Park ki vet officer S Sana hanbana paumi singa unabada phongdokre mahana makha taraduna hai lamlaki sa usek sing phabagi thabak makha tana tawbiganu karigumba lamlaki usek sing asibu lang thaktuna phanabagi thabak thoram sing chathaba thengnarabadi ain gi matung ina cherak phangangeni haina mahakna makha tana phongdokhe atopa post amada amuk lamlai 360 na thagalakpa post amamuk share tawjage RIMS ki microbiology department ta regular post ki interview pangthokiba leite social media da viral oiriba notification adu fake ni haire RIMS ki department of microbiology ki regular post singi interview pangthoktuna matik chaba candidate yakai umdoi khalle haire social media da sandorokliba notification asi yumpham yaudaba aranba pawni haina RIMS media cell hadorokpa serol amana khangalakli Cherol asina makha tarduna high social media da sandoragliba September 2024 da thokpa notification aduda Department of Microbiology gi Assistant Professor Lab Technician LDC PMR Gynecology amasung ECG yauna punna candidate yankai humdoi khalle haina notice aduda palle hariba notice asi semjin sajin bani amadi masigumba recruitment process amata RIMS da pangthokiba leite hariba fake notification asiga RIMS ka hiram amata da mari leina de RIMS ki update sing khangbi ningba singna www.rims.edu.in amadi pause singdagi khangbi haina serol aduda palle atopa post amada amu ras tho haina leriba Facebook account aduna thagalpa post ama mu share tawjage ozana mahaki satra bu afaba satra ama oina ba warak luba lan na propaganda sanduktuna ozabu
ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯄꯨꯂꯤꯁꯅ ꯑꯣꯖꯥꯕꯨ ꯐꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯋꯥꯌꯦꯜ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯑꯣꯖꯥꯕꯨ ꯃꯔꯥꯜ ꯂꯩꯇꯦ, ꯁꯤꯗꯤ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯋꯥꯔꯛꯄꯅꯤ, ꯑꯣꯖꯥꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯑꯣꯖꯥꯕꯨ ꯗꯟꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯣꯏ ꯍꯥꯏꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨ ꯉꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯖꯥꯅ ꯎꯠꯂꯔꯦ꯫ ꯂꯣꯡ ꯂꯤꯞ ꯏ.ꯀꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯍꯥꯞꯆꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏ.ꯀꯦꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯔꯠ ꯆꯟꯗ꯭ꯔ ꯀꯧꯕ ꯑꯃꯅ ꯁꯥꯇ꯭ꯔ ꯑꯃ ꯐꯨꯔꯨꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯕꯅꯤ꯫ ꯑꯇꯣꯞꯄ ꯏ ꯄꯥꯎ ꯑꯃꯗ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯑꯥꯏꯖꯣꯜꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯅꯨꯡꯗ ꯍꯧꯈꯤꯕ ꯆꯍꯤ 30 ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯏꯖꯣꯜꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯕꯠꯇꯥꯂꯤꯌꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯧꯊꯣꯛꯂꯒ ꯑꯥꯏꯖꯣꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯊꯥꯞꯅ ꯂꯩꯕ ꯖꯣꯈꯣꯁꯥꯡꯗ ARꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯩꯔꯒꯅꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯑꯥꯏꯖꯣꯜꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯁꯤ ꯍꯣꯡꯗꯣꯛꯅꯕ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥ ꯑꯁꯤꯒꯤ 22ꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯥꯏꯖꯣꯜꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯁꯤ ꯍꯣꯡꯗꯣꯛꯈꯤꯅꯕ ꯋꯥꯐꯝ ꯀꯨꯝꯖꯥ 1988ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯗꯦꯡꯒꯥꯅ ꯂꯨꯆꯤꯡꯕ NPF ꯂꯩꯉꯥꯛ ꯃꯇꯝꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯆꯝ 11 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯍꯣꯡꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯖꯣꯜꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤ ꯖꯣꯈꯣꯁꯥꯡꯗ ꯑꯣꯏꯅ ꯍꯣꯡꯗꯣꯛꯈꯤꯅꯕ ꯀꯨꯝꯖꯥ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯇꯛꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 18ꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯥꯏꯖꯣꯜꯗꯒꯤ ꯍꯣꯡꯗꯣꯛꯈꯤꯅꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯖꯈꯣꯁꯥꯡꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯒꯤ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯕꯅ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯗꯣꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯏ ꯄꯥꯎ ꯑꯃꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯛ ꯄꯣꯏꯟꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯝꯂꯔꯣꯏ ꯗꯥꯏꯔꯦꯛꯇꯔ꯫ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔꯗ ꯂꯝꯕꯤ ꯄꯔꯤꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯆꯦꯛ ꯄꯣꯏꯟꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯆꯦꯛ ꯄꯣꯏꯟꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯝꯂꯔꯣꯏ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯥꯏꯔꯦꯛꯇꯔꯅ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯁꯤꯡꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯦꯟꯗ ꯃꯣꯇꯣꯔꯁ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟꯒꯤ MG ꯑꯦꯚꯦꯅ꯭ꯌꯨꯗ ꯂꯩꯕ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯂꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯈꯜ ꯀꯌꯥꯒꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯛ ꯄꯣꯁꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯎꯅꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯃꯣꯇꯣꯔ ꯋꯥꯔꯀꯔ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯥꯏꯃꯣꯝ ꯑꯂꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ, ꯂꯝꯕꯤ ꯐꯠꯇꯕ ꯑꯃꯗꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯚꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯋꯦ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯋꯦ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯆꯦꯛ ꯄꯣꯁꯠ ꯀꯌꯥ ꯑꯃ ꯃꯐꯝ ꯀꯌꯥꯗ ꯊꯝꯗꯨꯅ ꯂꯝꯕꯤꯗ ꯋꯥꯅ ꯂꯥꯛꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯇꯠꯇꯅ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯆꯦꯛ ꯇꯧꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯌꯨꯅꯤꯌꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯥꯏꯔꯦꯛꯇꯔꯒ ꯎꯅꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯆꯦꯛ ꯄꯣꯁꯠ ꯑꯃꯃꯝꯗꯒꯤ ꯍꯦꯟꯅ ꯊꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯜ ꯈꯥꯋꯥꯁꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯅ ꯆꯦꯛ ꯄꯣꯁꯠ ꯃꯁꯤꯡ ꯍꯟꯊꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯆꯞ ꯆꯥꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫